Chahi ahum faraglaba Manipur ki irangda ahanba oina MLA Yumnam Khemchand Kamjong district ki manungchanna Litan da Kuki-Zo singna lanjena duna leiriba relief camp ta Chattuna awana pukmen pauminakre. Nakalanina matam kuina mukna duna leikraba matung maitai MLA singi maraktagi singjamai ACG MLA Yumnam Khemchand ahanba oina ngasi lanjena riba Kuki-Zo singi miyoi singna leiba Litan gi Sarai Khongda hangba relief camp ta Chattuna lanjena riba singa unaduna makhoi gi awa anagi paudam takhibaga loinana oiriba fibam sing yengsin khibane punna Kuki-Zo mioi chaunga ga subna manga leiba relief camp aduda MLA Yumnam Khemchand lanjena riba singda wari watai sanakhe khongsara duga mari leinana MLA Yumnam Khemchand hai mukna ba hai basi malem gi mafam kaya da su thoklibani adubo aikhoi masel mukna bana state asigi chawkhat thaurangi thabakta akai ba ohelakani aikhoi na hauzik soi khiba singa sina tungi mirol na wahaugadoribani wari watai sabaga loinana apen pen da tathok ta sen taunaduna thong manaba chawkhatpa Manipur ama ohelasi haikhe relief camp adu leiba lanjena riba miyoi amana phongdokhibada relief camp ta leirakpa matam kuire yumda hanjillaga hanagum mahausa gi punsida hingba pami leingakna lanjena riba singbu yumda hanjinna na hotnabiu haikhe MLA gi khongsaradu da fungyar AC gi BJP gi mirep oikhiba Hopingson Simre ADC Urkhul gi hanagi caretaker chairman Mark Litan amadi Urkhul amasung fungyar gi BJP gi luchingbi kaya su sar yakhe conflict haisi prithvi gi jaga ayambada dum thui adu ekoi sida su thoi ba conflict sina maram ore kanda ekoi changna ba yada ba unaba yada ba adu di ekoi gi development gi process yamna sok poi ga da ba so why should we think for this young generation ngasi ekoi na soi bana ai future angang no wa ga do ba aduna haloi ba khoi mi amna gyan punna gyan tam ngana kanda what hill and valley ani punna gyan tam ngana kanda equal development oi ba state ama seminar si hai ba gi adi function IDP oina ama oibagi hiding bagi puji se khoi sida leirat pasi chahi hum phajil e adone khoi su wana le jare gati government sina khoi hana le pham sida hanjin bi na bahaina appeal to jari somewhere we have to start the beginning. There has to be a beginning haila tawraga khoi se orakuni aduna masi smain chakse khoi ke shuru nate nusi chanan leiramba matama no kamaina hansin sera haibagi part amogoina phongthang lawni masi da kanna khoi gi honorable minister weramba Yumnam Khemchand sina smain phongthang lawsi Manipur apun bagi peace kamain la kan sera khanbagi wakhanna la pani yam harause khoi gi angam bhai mateng palaga Manipur normal life adu restore thong ba haibi Miyam so dum haro no opire bacha su yamna nungai